Manipur da tangdu leitaba phivam puraknaba hotnabada journalist singya achouba thoudang lei haina Manipur ki Governor Anusuiya Uikey na Manipur Press Club ki 58 shuba foundation day ki thouramda phongdokkhre. All Manipur Working Journalists Union Amju President amasong Standing Committee amade Manipur Press Club Management Committee ki Chairman amasong members singna mapungoiba thoudang lauduna pangtokhiba thouramduda Manipur lenga ki RDN PR Minister Yumnam Khemchan Amju President Bijoy Kaching Dabam amade Editor Guilds Manipur ke President Khogendra Khomdramna Presiding Member Singoni Sarukya Ki Thouramadu Bahudokpoina Manipur Press Club ki complex ta leiba Journalist Memorial Pillar da Governor Anusuiya Uikey na lochingduna haikaleka tamkhe Madugi matung nauna sagadaba Manipur Press Colony Foundation Stone maikom hangdokhibaga loinana Manipur Press Club ki building da Media Resource Center amasu Governor Anusuiya Uikey na hangdokhi Hiramasigi Senior Journalist amade sinfam asidagi pothakraba masak naiba miyoi kya yauna pangthokiba thouramduda Governor Anusuiya Uikey na hai media se democracy ki mari suba yumbini hainariba asigi wanthok chauna leribane masimakna media gi lamda thabak tawriba sing awang batha ki fida fangduna meyam nei kai khumna botle pumnamak sing ase gai roinana leibaga sida media na logudaba thoudang asisu nongmonomogi hengalakpa haibadu oire Haukiba chahi ni furom henba sida Manipur Press Club na Manipur gi damaga made club asige member amasong media ga mari leinaba thabak thauram kayada achouba thoudang lautuna lakli haiba wafam ase puning thagat ningai ne loinana state asida pangthokliba press ki thabak thauram sing awangba thakta pukhanna bahonabada club asige achouba thoudang kyaure pumnamaga sige mathakta hena nungairi bade Manipur Press Club na khunai asida Mai masing tamba amasong media literacy ki matangda mapung fana puning thawati haibasine Khongdang asigi damak Manipur Press Club ki member khuding mapu awangbu thakta ikai khumna botli haina Governor Anusuiya Uikey na makhatana phongdokhi राष्ट्र के रूप में हम भारत को 1947 तक कैसे पहुंचाए और जिसमें सारे युवाओं का योगदान क्या होना चाहिए मैं आपको उसमें मैंने सभी से रिक्वेस्ट किया था कि हम विकसित भारत की बात हम पूरे देश की कर रहे हैं लेकिन आज के परिप्रेक्ष्य में हमारे मणिपुर का विकसित कैसे हो उस पर भी आपका सजेशन और सुझाव होना चाहिए कि ताकि मणिपुर के लिए विशेष सरकार की तरफ से ध्यान जाए और यहाँ पर विशेष हमें सुविधाएं मिले विशेष यहाँ की योजनाओं का यहाँ के युवाओं का यहाँ की महिलाओं के लिए इसका क्या योगदान केंद्र सरकार की तरफ से होना चाहिए इस बात का भी मैंने जिक्र किया था Thouramduda President oina sarugya kiba All Manipur Working Journalists Union gi President Bijoy Kaching tapna hai Amju safungla kibagi chahi yankai mapung parakpage Golden Jubilee Celebration ke saruk amoina Manipur Press Club ke 58 suba Foundation Day gi thauramasi pangthokpane Kasi Foundation Stone maikom hangdokliba Manipur Press Colony asina Imphal dagi labna leiba journalist amade atopa state dagi lakpa journalist singe leifam chafam da chauna mating pibangam lagane Manipur Press Colony asi sabada sel gi atho achangba mathau taba maramna madugi damak donor amasong NEC dagi senthan kai thabina ba state government gi khuthangda taknaragani haina Bijoy Kaching daba namakhatana phongdokhi Today on this occasion Madam Governor laid the foundation stone of Manipur Press Colony in virtual mode. Madam, many journalists who are from far off place and outlying districts and even from outside the Manipur are working at the different media houses and the agencies here in Imphal. However, they have been putting up in hotels or staying in the rented quarters in different locations around the state capital, Imphal. As such, we are planning to construct a Manipur Press Colony at the Park in Imphal West District in the near future to accommodate them and firmly believe that completion of the colony will address inconvenience faced by the journalists who came from far off places.